ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯑꯕꯦ ꯑꯦꯟꯖꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯈꯨꯜ ꯑꯃꯗ ꯁꯥꯈꯤ ꯀꯧꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯡꯅ ꯏꯕꯣꯍꯜ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨꯒꯤ ꯃꯤꯡꯅ ꯏꯕꯣꯇꯣꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁꯥꯈꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗꯨꯗ ꯃꯆꯤꯟ ꯀꯟꯕꯗ ꯁꯥꯈꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯤꯅ ꯇꯧꯕ ꯊꯕꯛꯁꯨ ꯀꯌꯥ ꯁꯤꯡꯊꯥꯅꯔꯝꯗꯦ꯫ ꯃꯤꯉꯣꯟꯗ ꯄꯥꯈꯣꯜ ꯁꯤꯕꯁꯨ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯗꯨꯅ ꯁꯥꯈꯤ ꯊꯦꯡꯅꯅꯤ ꯈꯟꯕꯗ ꯃꯤꯁꯤꯡꯗꯨ ꯇꯟꯅꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯁꯥꯗꯤ ꯅꯥꯟꯖꯩ, ꯅꯨꯡꯇꯤꯒꯤ ꯆꯐꯨ ꯎꯌꯥꯜ ꯐꯦꯡꯉꯤ, ꯂꯥꯏ ꯅꯤꯡꯕ ꯀꯜꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯥꯈꯤꯗꯨ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯂꯩꯕ ꯂꯥꯛꯂꯝꯃꯤ꯫ ꯁꯥꯈꯤ ꯊꯔꯣꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯁꯥꯈꯤ ꯏꯁꯨ ꯁꯨꯒꯠꯇꯨꯅ ꯍꯥꯏ, "ꯊꯔꯣ ꯏꯕꯦꯝꯃ, ꯅꯪꯅ ꯌꯣꯜꯂꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯁꯤꯗꯤ ꯂꯣꯏꯅ ꯈꯨꯏꯔꯦꯅꯦ ꯁꯤꯗꯤ꯫ ꯆꯥꯕꯕꯨ ꯍꯥꯎꯒꯗꯧ ꯃꯥꯟꯗ꯭ꯔꯦ, ꯏꯈꯨꯏ ꯍꯦꯛ ꯈꯨꯏꯔꯗꯅ." ꯊꯔꯣꯅ, "ꯍꯣꯏ ꯏꯆꯦ, ꯅꯨꯡꯁꯥ ꯁꯥꯕꯁꯤꯗ ꯇꯧꯔꯤꯕꯅꯤ꯫ ꯏꯟꯁꯥꯡ ꯃꯅꯥ ꯃꯁꯤꯡꯗꯤ ꯂꯥꯏꯔꯗꯅ ꯃꯤ ꯐꯥꯎꯕ ꯀꯪꯗꯧꯔꯦ꯫ ꯀꯔꯤ ꯅꯨꯡꯁꯥ ꯈꯨꯁꯥꯅꯣ ꯈꯪꯗ꯭ꯔꯦ, ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯛꯄ ꯃꯈꯩ ꯁꯥꯏ." ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ, ꯀꯔꯤ ꯅꯨꯡꯁꯥ ꯈꯨꯁꯥꯅꯣ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯕꯁꯤꯕꯨ ꯅꯪꯒꯤ ꯍꯪꯒꯥꯝ ꯃꯄꯨꯟꯁꯦ ꯑꯃ ꯂꯧꯔꯒꯦꯁꯦ, ꯃꯁꯤ ꯍꯦꯛ ꯆꯝꯅ ꯊꯣꯡꯂꯒ ꯆꯥꯔꯨꯔꯒꯦ꯫ "ꯍꯣꯏ ꯏꯆꯦ, ꯍꯪꯒꯥꯝꯁꯦ ꯍꯥꯎꯅ ꯍꯦꯛ ꯊꯣꯡꯂꯒ ꯆꯥꯔꯨ." "ꯑꯗꯣ ꯅꯪꯒꯤ ꯍꯪꯒꯥꯝꯁꯤꯕꯨ ꯃꯄꯨꯟꯗ ꯀꯌꯥꯅꯣ?" "ꯃꯈꯥꯏ ꯑꯃꯈꯛꯇꯅꯤ ꯏꯆꯦ." "ꯀꯔꯤꯅꯣ ꯇꯠꯊꯔꯣ, ꯅꯪꯒꯤ ꯍꯪꯒꯥꯝ ꯑꯈꯨꯏꯕꯁꯤꯗ ꯃꯈꯥꯏ ꯑꯃ ꯄꯤꯌꯨ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯁꯤꯗꯤ ꯂꯦꯝꯅ ꯐꯥꯎꯕ ꯄꯤꯕ ꯌꯥꯔꯤꯕꯅꯤ, ꯁꯤꯀꯤ ꯑꯃ ꯄꯤꯔꯒꯦ." "ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯃꯥꯡꯖꯃꯜꯂꯤ꯫ ꯍꯪꯒꯥꯝꯁꯦ ꯑꯩꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯕꯗ ꯃꯈꯥꯏ ꯑꯃ ꯆꯤꯡꯂꯒ ꯂꯧꯔꯛꯂꯤꯕꯅꯤ꯫ ꯏꯆꯦꯗꯅꯦ ꯁꯦꯟꯗꯣꯡꯒ ꯌꯥꯎꯗꯕꯤ ꯍꯥꯏꯔꯕꯅꯤ꯫ ꯅꯪꯒꯤ ꯍꯪꯒꯥꯝ ꯁꯛꯇꯥ ꯑꯁꯤꯗ ꯃꯈꯥꯏ ꯄꯤꯕꯗꯤ ꯑꯩꯗꯤ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏꯕꯣ." "ꯏꯆꯦ, ꯉꯝꯗ꯭ꯔꯒꯅ ꯂꯧꯕꯤꯔꯨꯔꯅꯨ, ꯂꯧꯅꯤꯡꯕ ꯀꯅꯥꯅꯣ ꯂꯥꯛꯂꯒ ꯃꯔꯥꯏ ꯂꯧꯖꯔꯅꯤ." "ꯐꯔꯦ ꯀꯩꯅꯣ, ꯅꯪꯒꯤ ꯑꯈꯨꯏꯕ ꯍꯪꯒꯥꯝꯁꯦ ꯃꯥꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯀꯤ ꯑꯃ ꯄꯤꯔꯒ ꯂꯧꯕꯤꯒꯦ ꯍꯥꯏꯕꯅꯤ꯫ ꯌꯥꯗ꯭ꯔꯒ ꯇꯣꯛꯆꯧ, ꯄꯣꯠ ꯌꯣꯜꯂꯤꯅꯦꯗꯅ ꯃꯉꯛ ꯏꯍꯥꯏ ꯍꯥꯏꯒꯠꯂꯗꯅ." ꯁꯥꯈꯤꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯉꯥꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯔꯣ ꯁꯥꯈꯤꯅ ꯆꯠꯈꯤꯕꯗꯨ ꯌꯦꯡꯗꯨꯅ, "ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ ꯍꯦꯛ ꯑꯣꯏꯕ꯫ ꯃꯁꯤꯕꯨ ꯃꯌꯨꯝꯗ ꯂꯩꯕ ꯌꯥꯗꯕ ꯖꯥꯠ, ꯍꯨꯏ ꯑꯉꯥꯎꯕ ꯁꯥꯗꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩ ꯍꯥꯏꯕꯅꯤꯗ꯫ ꯃꯤ ꯑꯃ ꯋꯥ ꯑꯃ ꯉꯥꯡꯂꯤꯉꯩꯗ ꯃꯥꯅ ꯆꯥꯝꯃ ꯉꯥꯡꯉꯤꯅꯦ." ꯊꯔꯣ ꯃꯥꯁꯨ ꯉꯥꯡꯗꯨꯅ ꯄꯣꯠꯐꯝ ꯑꯗꯨꯕꯨ ꯐꯝꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯥꯈꯤ ꯃꯆꯥꯅꯨꯄꯥ ꯑꯅꯤꯅ ꯊꯕꯛ ꯆꯠꯄ ꯅꯪꯅꯕ ꯆꯥꯛ ꯑꯗꯨꯕꯨ ꯊꯣꯡꯂꯤ꯫ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯁꯨ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯃꯐꯤ ꯂꯣꯏꯁꯤꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯏꯕꯣꯍꯜ ꯃꯃꯥꯗ ꯌꯦꯡꯗꯨꯅ, "ꯏꯃꯥ, ꯑꯩꯈꯣꯏ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ?" "ꯂꯣꯏꯔꯦ, ꯏꯃꯥ ꯊꯤꯔꯛꯂꯒꯦ." ꯁꯥꯈꯤꯗꯨ ꯆꯥꯛ ꯑꯗꯨꯕꯨ ꯊꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯥꯛ ꯊꯤꯗꯨꯅ ꯏꯕꯣꯍꯜꯒ ꯏꯕꯣꯇꯣꯟꯒꯗꯨ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯁꯥꯈꯤ ꯃꯆꯥ ꯑꯅꯤꯅ ꯆꯥꯕꯗꯨ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯆꯥꯁꯤꯜꯂꯨ ꯆꯥꯁꯤꯜꯂꯨ, ꯑꯣꯛꯇ꯭ꯔꯁꯨ ꯍꯥꯏꯔꯛꯑꯣ, ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝ ꯂꯩꯍꯧꯔꯤ." ꯏꯕꯣꯇꯣꯟꯅ, "ꯑꯩꯈꯣꯏ ꯏꯃꯥꯅ ꯊꯣꯡꯕ ꯏꯟꯁꯥꯡꯁꯤꯗꯤ ꯈꯨꯍꯥꯎ ꯑꯃꯅꯤ." "ꯍꯥꯎꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯁꯥꯈꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯕꯨ ꯍꯥꯎꯇꯦ ꯍꯥꯏꯕ꯭ꯔꯣ? ꯑꯗꯣ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯒꯗꯕꯗꯤ, ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯗꯤ ꯌꯨꯝꯁꯤꯗꯅꯦ ꯃꯧ ꯑꯣꯏꯅ ꯄꯨꯔꯛꯄ ꯌꯥꯔꯣꯏ꯫ ꯏꯃꯥꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯏꯈꯨꯠ ꯆꯥꯕꯤ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯃꯧ ꯊꯤꯒꯗꯧꯔꯤꯕꯅꯤ." ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯗꯨ ꯃꯃꯥꯏ ꯈꯖꯤꯛ ꯃꯛꯁꯤꯜꯂꯤ꯫ ꯏꯕꯣꯇꯣꯟꯅ, "ꯑꯩꯈꯣꯏ ꯏꯃꯥꯒꯤꯗꯤ ꯆꯥꯛ ꯆꯥꯔꯝꯗ ꯌꯧꯔꯗꯤ ꯑꯁꯤꯛꯇ ꯍꯥꯏꯔꯅꯤ꯫ ꯍꯥꯏꯗ ꯌꯥꯔꯤꯕ꯭ꯔꯣ? ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯅꯕꯅꯤ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ, ꯁꯥꯈꯤꯗꯨ ꯀꯩꯗꯒꯤ ꯐꯧ ꯈꯥꯏꯅꯕ ꯇꯧꯔꯝꯃꯤ꯫ ꯁꯥꯈꯤ ꯋꯥꯈꯜꯗ ꯁꯨꯝꯅ ꯈꯜꯂꯤ, "ꯐꯧꯁꯤꯗꯤ ꯏꯇꯣꯝꯇ ꯈꯥꯏꯕꯗꯤ ꯌꯥꯔꯣꯏꯁꯦ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯦꯡꯖꯥꯁꯨ ꯂꯩꯇꯦ꯫ ꯑꯩꯕꯨ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯃꯤ ꯂꯥꯛꯄ ꯌꯦꯡꯂꯨꯁꯤꯔꯅꯦ? ꯑꯗꯨꯕꯨꯗꯤ ꯃꯤꯁꯤꯡꯁꯦ ꯑꯩ ꯎꯅꯤ ꯈꯟꯕꯗ ꯀꯤꯅꯔꯕꯅꯤ꯫ ꯀꯥꯟꯅꯗꯦ, ꯄꯥꯈꯣꯜ ꯁꯤꯕ ꯌꯥꯕ ꯃꯤ ꯑꯃꯇ ꯍꯥꯟꯅ ꯊꯤꯔꯨꯈꯤꯒꯦ." ꯁꯥꯈꯤꯗꯨ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ꯫ ꯇꯥꯟꯖꯥ ꯆꯥꯅ ꯆꯥꯎꯕꯤꯒ ꯊꯝꯕꯥꯜꯒꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜ ꯆꯠꯂꯝꯕꯗꯨ ꯆꯞ ꯂꯦꯞꯇꯨꯅ ꯃꯇꯥ ꯆꯥꯎꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯏꯃꯥꯕꯣꯛ ꯁꯥꯈꯤꯁꯦ ꯃꯣꯏꯒꯤ ꯊꯣꯡꯒꯥꯜꯁꯤꯗ ꯂꯦꯞꯇꯨꯅ ꯑꯃꯨꯛ ꯂꯩꯔꯤ꯫ ꯃꯥꯒꯤꯁꯦ ꯄꯥꯈꯣꯟ ꯁꯤꯒꯗꯧ ꯃꯥꯜꯂꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯤ ꯑꯃꯇ ꯎꯕ ꯌꯥꯗꯕꯅꯤ, ꯄꯥꯈꯣꯟ ꯁꯤꯗꯣꯏ ꯇꯧꯔꯒ ꯂꯩꯕꯅꯦꯕ꯫ ꯐꯅꯦꯛ ꯊꯤꯟꯕꯒ ꯍꯣꯔꯦꯟ ꯆꯠꯂꯁꯤ꯫ ꯃꯁꯤ ꯎꯈ꯭ꯔꯕꯗꯤꯅꯦ ꯄꯥꯈꯣꯟ ꯁꯣꯏꯅ ꯁꯤꯔꯛꯑꯅꯤ꯫ ꯏꯇꯥ, ꯍꯥꯏꯔꯤꯕꯗꯨꯅ ꯐꯔꯅꯤ꯫ ꯏꯃꯥꯕꯣꯛ ꯁꯥꯈꯤꯅ ꯎꯗ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯁꯤ ꯏꯇꯥ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯒ ꯆꯥꯎꯕꯤꯒꯗꯨ ꯆꯠꯈꯤ꯫ ꯁꯥꯈꯤ
ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯃꯤ ꯑꯃꯠꯇꯗꯤ ꯂꯥꯛꯂꯝꯗꯦ ꯀꯩꯅꯣꯅꯦ ꯉꯁꯤꯁꯤꯕꯣ ꯀꯅꯥꯝꯇ ꯂꯥꯛꯄ ꯎꯗꯦ ꯑꯩꯅ ꯊꯣꯡꯒꯥꯜꯁꯤ ꯂꯦꯞꯂꯤꯕꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯄꯥꯈꯣꯜ ꯁꯤꯅꯤ ꯄꯥꯈꯠꯇꯅ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯅꯗ꯭ꯔꯕ ꯖꯥꯠꯂꯥ ꯇꯥꯟꯖꯥꯗꯨꯗ ꯊꯦꯝꯕꯨꯡꯒ ꯑꯃꯨꯖꯥꯎꯒꯗꯨ ꯅꯥꯎꯔꯤ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯈꯤꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯥꯗ ꯑꯉꯥꯡ ꯑꯅꯤ ꯑꯃꯗꯤ ꯂꯥꯛꯏꯁꯦ ꯊꯦꯝꯕꯨꯡꯒ ꯑꯃꯨꯖꯥꯎꯒꯁꯨ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯜꯂꯛꯏ ꯁꯥꯈꯤ ꯈꯣꯟꯖꯦꯜꯒꯗꯨ ꯅꯧꯊꯁꯟꯅꯗꯨꯅ ꯍꯥꯏꯔꯛꯏ ꯏꯁꯨꯁꯥ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ ꯑꯕꯣ ꯎꯆꯦꯛ ꯀꯥꯞꯄ ꯆꯠꯂꯤꯅꯦ ꯎꯆꯦꯛ ꯀꯥꯞꯄ ꯆꯠꯂꯤꯅꯦ ꯍꯩ ꯉꯥꯏꯈꯣꯁꯦ ꯑꯕꯣꯛ ꯋꯥ ꯍꯥꯏꯒꯦ ꯑꯕꯣꯛꯅ ꯍꯥꯏꯗꯧꯔꯤꯕ ꯋꯥꯁꯦ ꯅꯈꯣꯏꯅꯤꯅ ꯍꯦꯛ ꯌꯥꯔꯕ ꯉꯥꯃꯣꯛ ꯃꯌꯥꯝ ꯄꯤꯖꯗꯧꯔꯤꯅꯤ ꯑꯃꯨꯖꯥꯎ ꯑꯕꯣꯛ ꯉꯥꯃꯣꯛ ꯄꯤꯖꯗꯣꯏ ꯑꯣꯏꯔꯗꯤ ꯌꯥꯒꯦ ꯑꯕꯣꯛ ꯁꯤ ꯀꯩꯗꯒꯤꯅꯦ ꯑꯕꯣꯛꯀ ꯐꯧ ꯈꯔ ꯑꯝꯇ ꯈꯥꯏꯃꯤꯟꯅꯁꯤ ꯍꯣꯏ ꯑꯕꯣꯛ ꯂꯥꯛꯑꯣ ꯐꯧ ꯈꯥꯏꯔꯨꯔꯁꯤ ꯑꯗꯨꯒꯅꯦ ꯑꯕꯣꯛ ꯅꯈꯣꯏꯅꯤꯒꯤ ꯉꯥꯃꯣꯛꯇꯣ ꯄꯤꯔꯒꯦ ꯑꯁꯨꯝꯅ ꯁꯥꯈꯤꯅ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯊꯦꯝꯗꯨꯅ ꯐꯧ ꯈꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯐꯧ ꯈꯥꯏꯕꯗꯨꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯉꯥꯃꯣꯛ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯑꯋꯥꯕꯗꯨ ꯈꯥꯡꯂꯝꯃꯤ ꯐꯧ ꯈꯥꯏꯕꯗꯨꯁꯨ ꯂꯣꯏꯔꯗꯨꯅ ꯊꯦꯝꯕꯨꯡꯅ ꯁꯥꯈꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯕꯣꯛ ꯉꯥꯃꯣꯛ ꯄꯤꯔꯣ ꯑꯩꯈꯣꯏ ꯆꯠꯂꯒꯦ ꯍꯣꯏ ꯅꯈꯣꯏꯅꯤ ꯂꯩꯔꯝꯃꯨꯀꯣ ꯑꯕꯣꯛ ꯉꯥꯃꯣꯛ ꯂꯧꯊꯣꯛꯂꯨꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯈꯤꯗꯨ ꯉꯥꯃꯣꯛ ꯂꯧꯊꯣꯛꯄ ꯆꯪꯈꯤꯔꯝꯃꯤ ꯁꯥꯈꯤꯗꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯅꯤꯈꯛ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ ꯀꯕꯣꯛ ꯑꯗꯨꯕꯨ ꯊꯦꯝꯕꯨꯡꯒ ꯑꯃꯨꯖꯥꯎꯒꯗ ꯑꯃꯃꯝ ꯄꯤꯗꯨꯅ ꯁꯦ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯦ ꯆꯥꯎ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯉꯥꯡ ꯑꯅꯤꯗꯨꯁꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯨ ꯆꯥꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯑꯗꯨꯕꯨ ꯁꯤꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯕꯣꯛ ꯅꯪꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝꯁꯤꯗꯤ ꯌꯥꯝ ꯀꯜꯂꯁꯨ ꯍꯥꯎꯕꯅꯤ ꯆꯥꯎ ꯊꯦꯝꯕꯨꯡꯒ ꯑꯃꯨꯖꯥꯎꯒꯗꯨ ꯀꯕꯣꯛ ꯈꯣꯏꯗꯨꯝꯗꯨ ꯆꯤꯛꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯤꯛꯂꯒ ꯆꯠꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯣꯍꯜꯗꯨ ꯐꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯗꯦ ꯁꯥꯈꯤꯗꯨ ꯃꯁꯥꯅ ꯍꯜꯂꯛꯇꯕꯗꯨꯗ ꯄꯥꯈꯠꯆꯔꯝꯃꯤ ꯁꯥꯈꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯏꯕꯣꯇꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯇꯣꯝꯕ ꯅꯌꯥꯝꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯁꯤꯔꯣ ꯏꯃꯥ ꯄꯪꯊꯦꯡ ꯊꯦꯡꯕꯁꯨ ꯅꯠꯇ꯭ꯔꯤ ꯉꯥꯏꯍꯥꯛ ꯌꯦꯡꯈꯤꯁꯤ ꯑꯗꯨꯝꯅ ꯃꯃꯥ ꯃꯆꯥ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯊꯦꯕꯣꯗꯨ ꯆꯪꯂꯛꯏ ꯏꯕꯣꯇꯣꯟ ꯊꯦꯕꯣꯕꯨ ꯎꯕꯗ ꯇꯥ ꯊꯦꯕꯣ ꯅꯪ ꯂꯥꯛꯏꯔꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯤ ꯍꯜꯂꯛꯇ꯭ꯔꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯣꯏ ꯇꯥꯆꯧꯒꯤ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯂꯥꯛꯏꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯀꯔꯤ ꯄꯥꯎꯅꯣ ꯇꯥ ꯊꯦꯕꯣ ꯅꯣꯏ ꯇꯥꯆꯧꯗꯣ ꯑꯩꯈꯣꯏꯗ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯇꯨ ꯂꯩꯍꯧꯔꯤ ꯊꯦꯕꯣꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯕꯗ ꯁꯥꯈꯤꯅ ꯑꯣꯏꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯊꯦꯕꯣ ꯑꯆꯧꯕꯅ ꯄꯨꯔꯛꯑꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯨ ꯏꯅꯥ ꯀꯩꯔꯥꯛꯀ ꯈꯨꯟꯕꯔꯣ ꯏꯃꯥꯕꯣ ꯏꯇꯥꯎ ꯏꯕꯣꯍꯜꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯤ ꯏꯃꯨꯡꯗꯨꯗꯤ ꯌꯥꯝꯅ ꯋꯥꯕꯅꯤ ꯃꯄꯥꯒꯤ ꯐꯤꯔꯣꯏ ꯂꯣꯏꯈꯤꯕꯗꯁꯨ ꯉꯥꯏꯔꯤꯕꯅꯤ ꯀꯔꯤꯑꯕ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯦ ꯑꯗꯨꯁꯨ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯦꯕ ꯁꯥꯈꯤ ꯍꯦꯛꯗꯤ ꯂꯣꯏꯔꯦꯗꯅ ꯁꯥꯈꯤ ꯑꯁꯤ ꯑꯆꯥ ꯑꯔꯝ ꯌꯥꯝꯅ ꯄꯥꯝꯃꯤ ꯑꯗꯣ ꯏꯃꯥꯕꯣꯛ ꯃꯁꯛ ꯃꯇꯧꯗꯤ ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯩ ꯂꯩꯀꯥꯏꯁꯤꯗ ꯏꯇꯥꯎꯅ ꯄꯨꯔꯛꯂꯤꯕ ꯅꯨꯄꯤꯗꯨꯒꯨꯝꯅ ꯐꯖꯕ ꯑꯝꯇ ꯌꯥꯎꯗꯦ ꯍꯥꯏ ꯃꯁꯛ ꯃꯇꯧ ꯐꯖꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯃꯥꯒꯤ ꯃꯁꯛ ꯐꯖꯕꯗꯨ ꯆꯥꯕ ꯌꯥꯒꯗ꯭ꯔꯣ ꯍꯩ ꯑꯇꯣꯝꯕ ꯅꯪ ꯆꯠꯇꯨꯅꯅꯦ ꯅꯌꯥꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯊꯤꯟꯗꯣꯛꯑꯁꯣ ꯅꯨꯄꯤꯗꯨ ꯏꯃꯥꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗꯦꯅ ꯑꯝꯇ ꯍꯥꯏꯔꯨꯁꯨ ꯆꯠꯂꯣ ꯏꯃꯥ ꯀꯩꯅꯣ ꯏꯃꯥꯅ ꯉꯥꯡꯉꯤ ꯃꯌꯥꯝꯗꯨꯕꯣ ꯃꯗꯨ ꯆꯠꯅꯕ ꯌꯥꯔꯣꯏꯗ ꯇꯥꯆꯧꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯆꯦꯜꯂꯛꯂꯕ ꯅꯨꯄꯤ ꯑꯃꯕꯨ ꯊꯤꯡꯇꯣꯛꯁꯨ ꯍꯥꯏꯔꯤꯕꯁꯤꯕꯨ ꯅꯨꯄꯤꯗꯣ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦꯅꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯨꯄꯤꯗꯣ ꯌꯥꯝ ꯊꯨꯅ ꯊꯤꯡꯗꯣꯛꯁꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯕꯣꯇꯣꯟ ꯊꯦꯕꯣꯗꯣꯟ ꯁꯤꯟꯗꯨꯅ ꯇꯥ ꯊꯦꯕꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯏꯇꯩꯃꯒꯗꯣ ꯇꯥ ꯊꯦꯕꯣ ꯍꯣꯏꯒ ꯂꯩꯃꯤꯟꯅꯔꯣ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯧꯕ ꯂꯥꯛꯑꯒꯦ ꯍꯣꯏ ꯑꯗꯨꯗꯤ ꯅꯌꯥꯝꯕꯃꯨꯛ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯕꯣ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯁꯥꯈꯤ ꯃꯥꯗꯤ ꯃꯈꯣꯏꯗꯧꯗꯨ ꯁꯥꯎꯒꯠꯄꯅ ꯌꯥꯗ꯭ꯔꯦ ꯏꯕꯣꯇꯣꯟꯅ ꯃꯃꯥꯗ ꯃꯥ ꯍꯧꯖꯤꯛ ꯁꯥꯎꯔꯒ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕꯅꯤ ꯍꯥꯏꯅ ꯈꯜꯂꯁꯤ ꯀꯔꯤꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯒ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯍꯜꯂꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯈꯤꯗꯨ ꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯏꯕꯣꯇꯣꯟ ꯃꯃꯥꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯍꯧꯏ ꯑꯩꯈꯣꯏ ꯏꯃꯥꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯗꯣꯏꯅꯣ ꯇꯧꯏꯁꯤꯕꯣ ꯑꯍꯜꯁꯨ ꯐꯅꯌꯥꯝ ꯑꯣꯏꯔꯦ ꯏꯕꯣꯇꯣꯟ ꯃꯊꯥ ꯁꯥꯔꯝꯃꯤ ꯅꯣꯡꯁꯨ ꯉꯥꯜꯂꯦ ꯏꯕꯣꯇꯣꯟꯅ ꯃꯇꯩꯃꯕꯨ ꯂꯧꯕ ꯆꯠꯅꯕ ꯍꯥꯏꯕꯗ ꯁꯥꯈꯤꯅ ꯂꯧꯕ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯕꯗꯒꯤ ꯏꯕꯣꯇꯣꯟꯅ ꯂꯩꯀꯥꯏꯒꯤ ꯃꯧ ꯈꯔ ꯍꯩꯖꯗꯨꯅ ꯃꯧ ꯂꯧꯕ ꯊꯥꯔꯝꯃꯤ ꯃꯧꯁꯤꯡ ꯑꯗꯨꯅ ꯊꯥꯖꯕ ꯄꯨꯗꯨ ꯂꯥꯛꯂꯝꯃꯤ ꯏꯕꯣꯇꯣꯟꯁꯨ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯃꯧ ꯑꯃꯅ ꯅꯣꯛꯂꯒ ꯏꯕꯣꯇꯣꯟ ꯅꯣꯏ ꯇꯥꯆꯧꯁꯤꯗꯤ ꯅꯨꯄꯤ ꯊꯤꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯃꯤ ꯃꯁꯛ ꯃꯇꯧꯕꯨ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯏꯕꯣꯇꯣꯟꯁꯨ ꯃꯣꯃꯣ ꯅꯣꯛꯆꯩ ꯏꯕꯣꯇꯣꯟ ꯃꯇꯩꯃ ꯊꯥꯖꯗꯤ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯇꯥꯆꯧ ꯅꯔꯛꯄ ꯏꯇꯩꯃꯕꯨ ꯊꯤ ꯍꯥꯏꯕ꯭ꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯗꯨ ꯅꯣꯛꯏ ꯏꯇꯩꯃ
imaado itay melo bulak kada buto masangam de hai duna tawda leirab itay ma imung de sangsi mau amana lao ibem imung de sangsi karim ta koi ngasi dagi ne yumse nangi yum oirabane asiai duna thajasu mau mayam aduga imung de sangminakhi laikai gi mau leisabi singsu ibohal nupi se lai tabada mau yengba laknarami sakhi madi magi kada tumdo leirami sakhi mana tumdo leirabanina ibotona pau haidokpa chatnaba ahal khara haijarami asumna pau haidokpa su satkirami sakhi ga mana zaba laibi masu ibohal nupi se le tabada mau yengba laklami mau yengba laklinge tawribadu migi manako mangaksam makhut masa tu yenglami laibi du sakhi manakta sangaktuna isi sakhiya nangbu nasangam de haribasibu kayam kana ngamdabano laibi nang laklidina isi isangam dabaga nati bem khoidau si sawning mandana tumma leirimi ho dubu karigi khoidau sawgalibano haibani isi bem nangbo karigi oirunege aigi isan pa halasya yam pange laira sudat nabi mabu yumsigi mau oyani do haidina purak ni basini da hoini isia aisu khalamini chelak ni banin tawrisia mangak samsisu yang hangi manada sanamta su yaude karai da yalani imung do nomgi sarani isuna sawa phangdabi imung ni tukrabi masa khoi bu halsia untona pangkhre da koisia tate mabu laira sudat nabi sinatrabadi tupim da leitre haibro aduni laibi isiania khoi to siam sawni isinadi kulakpagi masanupi muzau sawbido mangkol karak lagi kaina hairurabani ni ibu halsia untokna pangkhre kulakpagi masanupi do muzau zawjarabasu sanana tekthaba makhai ulakladawni ho aduni laibi nangbo isiania thawai si prok ikjai pau haiba sakhibadusu halaklami ibotona mama kari haina biraklagi iboton takoina taimoigi mungdo khara wai aduna mama aduna thila anu noi thupa tawbi khroidun hairine asumna wari sarami thajasu mayungi mina thilano haibaduda thilamte ibuhalga ibotonga wari sanarami taso imasu saurina haidun leikre smai sum leibidi yaroidabanina sagai gi halamani tanaduna babunum lambi yengduna tasoga itaimaga luhongnaba atoma adubu mana yabu yaragadro kai yaroiduna taso imana yade haiduna itaimase mayumdum thidoklubu yaribo asumna masim manau wa mayam ama khanarami ibotona sinduna mayamaga mataimaga luhonglami sakhi madi sauribani haiduna masa mo luhongbudu phawbu yauramde ayukni thajangan ta hagatuna lam tairi sakhi masu hagatladuna mapana thoglai thajana lam tairi budu ubada sakhi sauna hey minai nabi kai nangna tawribase natti nangi si tawgi ama tawribra ha asi haiduna sangsinduna nura sapudu khongpang hekta kawi thajai papa khatna ima namaudi ima hawgale haiba khangjarudre kari nang waigi imau tawngambi aphawi nanga nama kum leina nami duko sinaduna ai isa apang masi phaduna namlegi islaklibu natro nasaktusu tawba ngambi maline thaja manemna nganglibadu karisu haibadi ngamda mamitagi mapitana kapsari pi sungbudi othokna bu haikre sumang kuma yaurabadi ne mana dum phangni bema tanjadu da ibotondo mapana thoglai ma kadaruge yuksidam isolangam siwa sakhi masanu pato mada yengduna si woina isau langnindu langlibi isauro mina yahaurakpasida nura sakphusigana mayoknal adudadi sarok paibase masara tabani ne mana sorry bududi adugi ore ma adugi di kesu khalu thaina yahaurakpada nura sakphugana mayoknarabadi daw yade kaina haribudo hojikti mawamta longnadrami phanada khalu hai nanga masunya ahallaman yam sarakanu haribasini asiyaiduna isau langduna imunglomda sangkirami iboton matai mada yengduna itaima karisu khalu koi mase ngangni ngangoi kaya khangdamni itaima kaisu khandeda tomba tema naunga leiruki asidi itaima gi khutang boina ngajasi asiyairamduna iboton susatkirami asumna numi kharni hawkhri sakhi madi thajabu mamauni khanna sungam ngamlamni sakina thajabu thina tawrami thajadi
ꯃꯅꯦꯝꯕꯨ ꯑꯄꯣꯛꯄꯤ ꯃꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯅꯦꯝꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯍꯪꯒꯠꯅ ꯈꯨꯝꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯁꯥꯈꯤꯗꯨ ꯂꯥꯏꯕꯤꯒꯤ ꯄꯣꯠꯐꯝꯗ ꯁꯤꯡꯖꯨ ꯆꯥꯔꯤ꯫ ꯂꯥꯏꯕꯤ ꯁꯤꯡꯖꯨꯗꯨ ꯍꯨꯛꯅ "ꯏꯆꯦ ꯁꯥꯈꯤ, ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯏ? ꯃꯤꯅꯗꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯌꯥꯝ ꯐꯩ ꯍꯥꯏꯅ ꯍꯥꯏꯅꯩ." ꯁꯥꯈꯤ ꯍꯥꯏꯐꯦꯠ ꯁꯨꯛꯇꯣꯛꯇꯨꯅ "ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯐꯕꯅꯣ, ꯁꯣꯟꯅꯤꯡꯈꯤꯗ꯭ꯔ ꯄꯣꯠꯅꯤ꯫ ꯑꯩꯗꯤ ꯅꯨꯡꯁꯤꯗꯕꯅ ꯄꯨꯡꯈꯥꯏ ꯈꯥꯔꯦ꯫ ꯑꯩꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯁꯤ ꯇꯧ ꯍꯥꯏꯗ꯭ꯔꯤ ꯃꯈꯩꯅꯦ ꯃꯁꯥꯅ ꯈꯪꯅ ꯇꯧꯕ ꯖꯥꯠ ꯅꯠꯇꯦ꯫ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ, ꯉꯥ ꯊꯣꯡꯂꯁꯨ ꯁꯦ ꯃꯥꯒꯤ ꯃꯇꯣꯛ ꯉꯥꯛꯇ ꯍꯥꯞꯇꯣꯏꯅꯤ꯫ ꯑꯗꯨꯒꯅꯦ ꯑꯩꯈꯣꯏꯒꯤꯅ ꯃꯔꯨꯒꯨꯝꯕ ꯑꯂꯨꯒꯨꯝꯕ ꯈꯜꯂꯒ ꯍꯥꯞꯂꯤꯕꯅꯤ꯫ ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯔꯤꯕꯅꯣ ꯈꯪꯗꯦ, ꯆꯨꯖꯥ ꯄꯣꯛꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯂꯩꯕꯤ ꯏꯕꯦꯝꯃ, ꯅꯪꯅ ꯑꯩ ꯑꯣꯏꯔꯃ ꯈꯪꯗꯧꯅꯤꯀꯣ." ꯁꯥꯈꯤꯗꯨ ꯑꯣꯏꯗ ꯄꯥꯗ ꯃꯌꯥꯝ ꯑꯃ ꯃꯤꯉꯣꯟꯗ ꯇꯝꯂꯝꯃꯤ꯫ ꯂꯥꯏꯕꯤꯅ "ꯏꯃꯥꯏ ꯄꯦꯝꯃ, ꯌꯥꯝ ꯉꯛꯏꯅ꯫ ꯏꯆꯦ ꯁꯥꯈꯤ, ꯅꯣꯏꯒꯤ ꯃꯧꯗꯨꯗꯤ ꯃꯁꯛꯇꯨꯅ ꯀꯌꯥ ꯏꯪꯖ ꯇꯞꯆꯕꯤ ꯃꯥꯜꯂꯤꯕꯅꯣ? ꯏꯆꯦ ꯁꯥꯈꯤ, ꯀꯥꯟꯅꯔꯣꯏ, ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯤꯉꯩ ꯇꯥꯟꯊꯣꯛꯈꯤꯅꯕ ꯇꯧ." ꯑꯁꯨꯝꯅ ꯂꯥꯏꯕꯤꯒ ꯁꯥꯈꯤꯒꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯁꯥꯈꯤꯗꯨ ꯉꯥꯡꯗꯅ ꯆꯪꯂꯛꯏ꯫ "ꯅꯨꯡꯉꯥꯏꯔꯦ, ꯂꯥꯏꯔꯁꯨ ꯗꯠꯅꯕꯤꯁꯤꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯁꯥꯈꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ." ꯃꯉꯣꯟꯗ ꯎꯅꯥ ꯋꯥꯅꯥ ꯈꯔ ꯇꯥꯔꯤꯕꯗꯨ ꯁꯥꯈꯤ ꯃꯗꯨ ꯎꯕꯗ ꯑꯃꯨꯛ ꯁꯥꯎꯅ "ꯁꯨꯃꯥꯡ ꯃꯪꯒꯣꯜꯒꯁꯤ ꯆꯥꯏꯗꯨꯅ ꯊꯝꯃꯤ ꯍꯥꯏꯕꯅꯤꯗ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯃꯁꯦ." ꯁꯥꯈꯤ ꯁꯨꯃꯥꯡ ꯑꯗꯨꯗꯒꯤ ꯊꯥꯖꯕꯨ ꯂꯦꯞꯀꯧ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯥꯖꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯅꯦꯝꯅ ꯀꯧꯔꯤꯕꯗꯨ ꯇꯥꯕꯗ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ꯫ "ꯏꯃꯥ, ꯅꯃꯧꯕꯨ ꯀꯧꯕꯤꯕꯕꯨ?" ꯁꯥꯈꯤ ꯃꯈꯨꯠ ꯑꯣ ꯃꯁꯥꯎ ꯇꯧꯗꯨꯅ "ꯁꯨꯃꯥꯡ ꯃꯪꯒꯣꯜ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯦ ꯅꯪꯕꯨ ꯅꯃꯤꯠꯇꯨ ꯎꯗꯕ꯭ꯔꯣ?" "ꯏꯃꯥ, ꯅꯃꯧꯅ ꯍꯧꯖꯤꯛꯇ ꯋꯥꯏ ꯇꯥꯁꯤꯜꯂꯝꯕ ꯈꯛꯇ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯨꯡꯁꯤꯠ ꯁꯤꯠꯄꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯄ ꯑꯣꯏꯔꯤꯅꯤ." "ꯕꯦꯝꯃ, ꯅꯪ ꯁꯤ ꯈꯨꯝꯕꯗꯤ ꯑꯣꯊꯣꯛ ꯍꯩꯈ꯭ꯔꯦꯗ꯫ ꯂꯩꯀꯥꯏꯁꯤꯗ ꯅꯪꯗꯧꯅ ꯇꯧꯕ ꯃꯧ ꯀꯅꯥ ꯌꯥꯎꯏ? ꯅꯈꯣꯏꯒꯤ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯅꯪꯒꯤꯅꯦ ꯍꯥꯏꯗꯨꯅ ꯄꯨꯈꯝ ꯑꯃ ꯇꯦꯡꯀꯣꯠ ꯑꯃ ꯄꯤꯔꯛꯈ꯭ꯔꯕ꯭ꯔꯥ? ꯄꯤꯔꯛꯈ꯭ꯔꯕꯅꯦꯍꯦ? ꯅꯪ ꯂꯧꯔꯨꯗꯅ ꯑꯩꯁꯦ ꯃꯌꯥꯝ ꯃꯃꯥꯡꯗ ꯏꯃꯥꯏꯁꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯐꯥꯎ ꯉꯝꯗ꯭ꯔꯦ." ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯍꯜꯁꯨ ꯊꯕꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯇꯧꯔꯝꯂꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏ: "ꯏꯃꯥ, ꯀꯔꯤ ꯇꯧꯔꯒꯦ? ꯈꯔ ꯇꯞꯅ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ? ꯊꯣꯡꯒꯥꯜ ꯐꯥꯎ ꯇꯥꯔꯦ." "ꯍꯥꯏ, ꯏꯃꯥꯅꯦꯅ ꯋꯥ ꯉꯥꯡꯅꯤꯡꯗꯦꯅꯦ, ꯅꯪꯒꯤ ꯅꯨꯄꯤꯒꯤ ꯃꯑꯣꯡꯁꯤꯗ ꯉꯥꯡꯂꯤꯕꯅꯤ." Ibohal magi nupi da yengduna. "Nupi, nang ima da kari hairugi? Ima na asam sawi kay gino." Thaza tapna. "Moy taso, ay di ima da kari su hairi." Saki sauna. "Asaw ba? Ima, masigi nupi siya. Ima woy ba sukpam-pamte. Masigi nupi si, mapamasalan ko ba?" Ibohal mama da yengduna. "Ima, kay ni ima na haidu ba? Thaza se, yumasigi mauni. Mabu ka na yumasigi mauni hairi ba? Ay di mabu, imaw ni kan masukang namoy." Asi hairam duna Saki du sauna imung da sangkirami. Thaza maso, manem na hairam libasing adu tabada othoya du nungai zaramte. Ibohal, magi nupi gi nungai tabadu khangladuna. "Nupi, karishu nungai tabu khaluno. Noma natraga noma di imana nabu soida nungsibirkani. Matamdo, warasu wana ngairasi." Asumna Ibohal na Thaza bu themjilami. Noma gi numitni Saki du Pima puduna mapalda thoglai. Saki mana purakliba phi singdo Thaza ki mamai tamna langsinduna. "Hey, minay nubi! Phi singdo turil na pudu sudo susado." "Hui ma." Thaza makhada tari phi singadu khulami. "Ngasigi numita ne phi singdo hek kangdraba nang yum masi leiba yaroi hairibasi." Asi hairamduna Saki du imungda sangkhirami. Thaza phi yamdu puduna turilda laklami. Phi singadu bu suba haurami tanzaduda mau kharasu ising sokpa laklami. Mau amana. "Haza, nangu phi suri bro?" "Hoi che, suri ni." "Kaino, nangi phi sidi tok yamila. Asidi nong sumangi kangbu kangdori bro, nangi phi yam sibo." "Kangdori bra khangde che." "Mau amana mu, adu Thaza, nangbu nakhoi na nembuk tunaga nunaga tawbi bra haiba." "Tawbi che. Aikhoi da walot kanu, aikhoi su khangi. Nangna yumaduda kaya wana lay haiba. Nakhoi na nembuk to sarayam kanmani. Phawbadasu Saki na hainaribani. Nang pangbayani singo. Nanem na nganglaknidana na chinyagda khumo. Manem na ngamanbayani na tradinya ya hainina sumhenjilakani. Isi hoi na hairibasya noi gi mung kaina manati. Nangna yumaduda wana laybato yengma ngamdraduna haibani. Iche nanaw kaisu khandeda. Adunidana ado
ꯅꯈꯣꯏꯅ ꯅꯦꯝꯄꯣꯛ ꯂꯩꯇ꯭ꯔꯕ ꯀꯥꯟꯗꯅꯦ ꯑꯩꯈꯣꯏꯔꯣꯝꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯊꯣꯔꯛꯎ ꯁꯤꯡꯖꯨ ꯆꯥꯁꯤ ꯍꯣꯏ ꯏꯆꯦ ꯀꯣꯏꯊꯣꯔꯛꯀꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯗꯨꯅ ꯃꯧꯁꯤꯡ ꯑꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯊꯥꯖꯁꯨ ꯐꯤꯁꯤꯡ ꯑꯗꯨ ꯁꯨꯕ ꯂꯣꯏꯗꯨꯅ ꯐꯤꯁꯤꯡ ꯑꯗꯨ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯝꯃꯤ ꯊꯥꯖꯅ ꯐꯤ ꯍꯦꯛ ꯐꯧꯕꯒ ꯉꯁꯥꯏ ꯃꯈꯩ ꯅꯣꯡ ꯃꯪꯂꯝꯕꯗꯨ ꯅꯨꯡꯁꯥ ꯌꯥꯛꯄ ꯃꯈꯩ ꯁꯥꯔꯛꯏ ꯁꯥꯈꯤ ꯃꯕꯨꯛꯅꯤꯡꯗ ꯁꯨꯝꯅ ꯈꯜꯂꯤ ꯀꯗꯥꯏꯗꯒꯤ ꯅꯨꯡꯁꯥꯅꯣ ꯑꯃꯨꯛ ꯁꯥꯔꯛꯂꯤꯕꯁꯤꯅ ꯑꯩꯅꯗꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯑꯣꯠꯀꯦ ꯇꯧꯔꯒ ꯁꯥꯈꯤꯗꯨ ꯈꯣꯏꯗꯧ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯏꯕꯣꯇꯣꯟꯁꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯃꯨꯔꯩ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯛꯂꯝꯃꯤ ꯑꯃꯨꯔꯩ ꯃꯁꯛꯇꯤ ꯊꯤ ꯑꯗꯨꯕꯨ ꯏꯅꯥꯛꯇꯤ ꯌꯥꯝꯅ ꯈꯨꯜꯂꯝꯃꯤ ꯁꯥꯈꯤ ꯃꯥꯗꯤ ꯃꯃꯧ ꯁꯦꯜ ꯄꯥꯏꯕꯤ ꯑꯃ ꯐꯪꯗꯧꯔꯦ ꯈꯟꯕꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯏꯕꯣꯇꯣꯟꯒ ꯑꯃꯨꯔꯩꯒꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯃꯨꯔꯩ ꯃꯥꯒꯤꯗꯤ ꯃꯄꯥꯝ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯣꯏꯕꯅ ꯑꯎꯟꯄꯣꯠ ꯃꯌꯥꯝ ꯑꯃ ꯎꯠꯂꯛꯏ ꯁꯅꯥꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯛꯏ ꯂꯧ ꯁꯪꯒꯝ 5 ꯑꯃꯁꯨ ꯍꯥꯞꯂꯛꯏ ꯁꯥꯈꯤ ꯃꯥꯗꯤ ꯑꯃꯨꯔꯩꯕꯨ ꯂꯥꯏꯗꯧꯅ ꯈꯟꯈ꯭ꯔꯦ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯅꯤ ꯑꯃꯨꯔꯩꯗꯨ ꯍꯧꯒꯠꯇꯨꯅ ꯂꯝꯁꯤꯠ ꯁꯦꯡꯂꯝꯃꯤ ꯊꯥꯖꯁꯨ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯤ ꯁꯥꯈꯤ ꯌꯥꯍꯧꯔꯗꯨꯅ ꯍꯛꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯂꯝ ꯇꯩꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯏꯃꯧ ꯁꯅꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯀꯔꯤꯒꯤ ꯏꯃꯧꯅ ꯏꯪꯈ꯭ꯔꯕ ꯑꯌꯨꯛꯁꯤꯗ ꯂꯝ ꯇꯩꯔꯤꯕꯅꯣ ꯇꯩꯔꯨꯅꯨ ꯏꯃꯧꯁꯤꯗꯤ ꯌꯨꯝ ꯑꯁꯤꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤꯅꯅꯦ ꯃꯔꯥꯏ ꯇꯩꯖꯅꯤ ꯏꯃꯥ ꯌꯥꯅꯤꯌꯦ ꯑꯩ ꯇꯩꯒꯦ ꯌꯥꯗꯦ ꯏꯃꯧꯗꯤ ꯁꯅꯥꯅꯦ ꯏꯃꯧꯗꯤ ꯊꯕꯛ ꯇꯧꯕ ꯌꯥꯗꯦ ꯅꯪꯒꯤ ꯀꯥꯗ ꯆꯪꯗꯨꯅꯅꯦ ꯄꯣꯊꯥꯖꯔꯨꯁꯨ ꯆꯠ ꯏꯃꯥꯅ ꯂꯝ ꯇꯩꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯒꯦ ꯍꯣꯏꯅꯦ ꯆꯪꯉꯣꯅꯦ ꯑꯃꯨꯔꯩꯗꯨ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯁꯥꯈꯤ ꯃꯄꯥꯟ ꯑꯗꯨꯗꯒꯤ ꯊꯥꯖꯕꯨ ꯀꯧꯔꯝꯃꯤ ꯊꯥꯖ ꯃꯥꯁꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯃꯧꯕꯨ ꯀꯧꯕꯕꯣ ꯍꯦ ꯅꯪ ꯏꯃꯨꯡꯗꯨꯗ ꯀꯔꯤ ꯇꯧꯔꯒ ꯂꯩꯔꯨꯏ ꯍꯥ ꯂꯝ ꯀꯥꯁꯦ ꯅꯃꯥ ꯁꯤꯔꯨꯝ ꯅꯥꯔꯨꯝꯕꯤꯗꯨ ꯂꯥꯛꯂꯒ ꯁꯤ ꯇꯩꯒꯅꯤ ꯍꯥꯏꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯩꯗ꯭ꯔꯤꯕꯁꯤꯕꯣ ꯇꯩꯗ꯭ꯔꯤꯕ꯭ꯔꯥ ꯁꯤꯕꯣ ꯊꯥꯖ ꯇꯞꯅ ꯏꯃꯥ ꯏꯅꯥꯎꯅ ꯂꯝ ꯇꯩꯍꯧꯕꯗꯨꯗ ꯑꯩꯁꯨ ꯏꯃꯨꯡꯗ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯕꯅꯤ ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯅ ꯉꯥꯡꯕꯗꯅꯦ ꯍꯩꯔꯤꯕ ꯍꯩ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯂꯝꯁꯦ ꯌꯥꯝ ꯊꯨꯅ ꯇꯩꯊꯣꯛꯑꯣ ꯉꯥꯏꯍꯥꯛ ꯂꯩꯔꯕꯗꯤ ꯄꯣꯠ ꯌꯦꯡꯕꯤꯕ ꯂꯥꯛꯅꯔꯅꯤ ꯍꯣꯏ ꯏꯃꯥ ꯊꯥꯖ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯅꯨꯔꯥꯗꯨꯕꯨ ꯄꯥꯏꯗꯨꯅ ꯂꯝ ꯇꯩꯔꯤ ꯁꯥꯈꯤ ꯊꯥꯖꯅ ꯂꯝ ꯇꯩꯔꯤꯕꯗꯨꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯔꯞ ꯌꯦꯡꯗꯨꯅ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯊꯥꯖꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯝꯃꯤ ꯑꯃꯨꯔꯩꯅ ꯊꯕꯛ ꯇꯧꯒꯦ ꯇꯧꯔꯕꯁꯨ ꯁꯥꯈꯤꯅ ꯇꯧꯍꯜꯂꯝꯗꯦ ꯏꯕꯣꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯔꯩꯗ ꯑꯁꯨꯝꯅ ꯍꯥꯏ ꯅꯨꯄꯤ ꯏꯃꯥꯁꯦ ꯅꯪꯅ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯜꯂꯨ ꯅꯪꯅ ꯅꯠꯇ꯭ꯔꯕꯗꯤ ꯌꯥꯔꯣꯏ ꯃꯣꯏ ꯇꯥꯇꯣꯟ ꯑꯗꯨꯕꯨ ꯀꯝꯗꯧꯅꯅꯣ ꯏꯕꯣꯇꯣꯟꯅ ꯑꯃꯨꯔꯩꯗ ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯤ ꯑꯃꯨꯔꯩ ꯅꯣꯛꯇꯨꯅ ꯃꯣꯏ ꯇꯥꯇꯣꯟꯁꯤ ꯋꯥꯈꯜꯒꯗꯤ ꯌꯥꯝ ꯂꯩꯕ ꯖꯥꯠꯅꯤꯅꯦ ꯋꯥꯈꯜ ꯂꯩꯕꯒꯤ ꯅꯠꯇ꯭ꯔꯣ ꯅꯁꯛ ꯊꯤꯖꯔꯁꯨ ꯑꯎꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯌꯥꯝ ꯎꯜꯂꯛꯀꯗꯕꯤ ꯅꯪ ꯂꯧꯔꯤꯕꯁꯦ ꯃꯣꯏ ꯇꯥꯇꯣꯟꯒꯤꯗꯤ ꯑꯗꯨꯃꯥꯏꯅ ꯊꯥꯏꯔꯗꯧꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩꯗꯨ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯇꯣꯟꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯔꯩꯕꯨ ꯊꯦꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯃꯨꯔꯩꯅ ꯃꯅꯦꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯉꯁꯤꯒꯤ ꯅꯃꯧ ꯋꯥꯐꯝ ꯑꯝꯇ ꯍꯥꯏꯒꯦ ꯏꯃꯧ ꯁꯅꯥ ꯏꯃꯥꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯏꯃꯧꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯏꯃꯥꯗ ꯍꯥꯏ ꯏꯃꯥ ꯏꯆꯦꯍꯣꯏ ꯏꯇꯩꯍꯣꯏꯒ ꯌꯦꯠꯁꯤꯟꯅꯕꯁꯦ ꯅꯃꯧꯗꯤ ꯀꯌꯥ ꯄꯥꯝꯖꯗꯦ ꯅꯥꯈꯩ ꯁꯦꯡꯅ ꯇꯣꯈꯥꯏꯅ ꯂꯩꯕ ꯄꯥꯝꯖꯩ ꯑꯗꯨꯒꯅꯤ ꯏꯃꯥ ꯏꯆꯦꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯌꯥꯝ ꯍꯥꯎꯇꯦ ꯅꯃꯧꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯍꯥꯎꯇꯕꯁꯦ ꯆꯥꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯏꯇꯩꯒ ꯏꯆꯦꯒꯁꯦ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯁꯤ ꯆꯨꯝꯃꯤ ꯏꯃꯧ ꯁꯅꯥꯅ ꯍꯥꯏꯕ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯁꯦ ꯏꯃꯥꯁꯨ ꯆꯥꯅꯤꯡꯗꯦ ꯍꯥꯎꯅ ꯃꯔꯣꯜ ꯑꯃ ꯍꯥꯎꯇ꯭ꯔꯤꯕ ꯏꯃꯥꯅꯦ ꯉꯁꯤꯃꯛ ꯃꯈꯣꯏꯅꯤꯁꯤ ꯇꯣꯉꯥꯟ ꯄꯤꯖꯈ꯭ꯔꯒꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯅꯃꯧ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯈꯤꯒꯦ ꯍꯣ ꯍꯣ ꯇꯨꯝꯃꯨꯔꯣ ꯑꯃꯨꯔꯩꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯑꯃꯨꯔꯩ ꯍꯦꯛ ꯆꯪꯈꯤꯕꯒ ꯁꯥꯈꯤꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯏꯕꯣꯍꯜꯒ ꯊꯥꯖꯒꯕꯨ ꯀꯧꯔꯝꯃꯤ ꯏꯕꯣꯍꯜꯒ ꯊꯥꯖꯒꯁꯨ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯏꯕꯣꯍꯜ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥ ꯑꯩꯈꯣꯏꯕꯨ ꯀꯧꯕ꯭ꯔꯣ ꯀꯧꯋꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯅꯤ ꯇꯣꯉꯥꯟ ꯆꯥꯔꯣ ꯏꯃꯥ ꯑꯇꯣꯝꯕꯒ ꯆꯥꯔꯒꯦ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯍꯜꯒ ꯊꯥꯖꯒꯗꯨ ꯌꯦꯡꯅꯩ ꯏꯃꯥ ꯑꯩꯈꯣꯏ ꯑꯇꯣꯝꯕꯁꯨ ꯅꯨꯄꯤ ꯊꯤꯕ ꯀꯨꯏꯗ꯭ꯔꯤ ꯃꯇꯝ ꯈꯔ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯃꯤꯟꯅꯈꯤꯁꯦ ꯃꯗꯨ ꯌꯥꯔꯣꯏ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯉꯁꯤꯗꯒꯤ ꯅꯈꯣꯏꯅꯤ ꯇꯣꯉꯥꯟꯅ ꯆꯥꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯈꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯖ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯣꯏ ꯇꯥꯆꯧ ꯂꯥꯏꯔꯕꯤ ꯑꯩ ꯂꯧꯔꯨꯕꯗꯒꯤ ꯃꯣꯏ ꯇꯥꯆꯧꯁꯨ ꯌꯥꯝ ꯋꯥꯔꯦꯀꯣ ꯏꯕꯣꯍꯜ ꯃꯣꯃꯣꯟ ꯅꯣꯛꯅ
Nubi, aibu kanana wari hairibano. Aibu hadi. Aina hinglibase nangidamaktani. Lau, imungda changlasi. Numit asidagi ibuhalga thajagasu tongana sarami. Sakhi madi. Masanupa atomaga sarami amureidi thabak amata tauramde. Imungi thabak pumba Sakhina loina taurami. Ayukni Sakhi nganta hawgatuna mau anobi amagum lammadubu taiduna maira langlami. Amurei magi kadagi khunjaladu khara kanna manibu kaurami. Ima tabro taradi amta lao. Sakhi mamawna kaubaduda hobe hobe mamawgi kada laklami. Kari tawri mausana imabu kaubabo. Amurei phamungdagi Ima ngasidi namo ipam satoine aduna aina iruzananaba ising alumu iruluzathoke. Ha nangna pam satnieba ho ima luki. Asi haiduna Sakhi do mamawgi kadagi thoglaklammi. Sakhi maidu thagatuna mamawgi iruluzananaba ising lumni. Maidu su saklamde Sakhi do matomta isaw langli. Masigi sing asisu chaate he. Aina ngasi saroktan haiba ising haisini ko mase. Tanjaduda iboton su thoglai. Iboton mamada yengduna mabu namong nupin hawalaklaga iruzanaba ising lumlibro. Ma ikoi mase sebadi tokna phakre. Hey napa thangdaba chalo ada sing sak tabi khoidau no khoidau sawning mane ngasi ne nangona loi tainara ko. Usange nasa sange ko. Asi haiduna iboton do imungde sangkhirami. Sakhi ising do yamna wana lumlami. Amurei masu hawgalai. Kaino ima ising lumbabu pungsa tre changbro. Imosana sing sak tanan tawribani ne. Ising di saraban luthok lu. Nang napam sa ni dai thieng trani. Thieng mabudi thieng labani tawrisi ma. Ai kada nasanupagi phimoi pa khra lehubani. Adu khramta sudok piram. Asi haiduna ising asabado haiduna puraga satkirami. Sakhi mamau nupi atomina satkibadu yengduna. Asi mawsya kharadi hemalabani. Haina sel paiba imungdagi lakpani dana luna tawbusida ma sung hejalenge masya. Imungi tabak manangda yaudaba makhoti mapi marosu aina suba. Sakhi do asumna haiduna leirami. Nomagi numitni amurei do mangol adudagi manembu kaurami. Sakhi masu thangnabagi yumda ngaya koithoklubani. Mamawna kaudu tabada hathu laklammi. Sakhi mamawda yengduna Mawa kaidawrya nangni mabu kauribadi. Amurei sauna Yanubi nang karai chatlui aina nangonda aigi pisingsia sudo aina haiba natro. Mawa tombia kari wangang sangang nangna nganglibudu bo. Imase makhagi na domza thambal hoida ngyak chatlubani ne. Imana laikai koiba suyam pami sibu kari nati laikai da satuna aigi maramda kari phatta wari saruino ba. Mawa tombia ima nangi maramda kari su wari sade ne. Wakhaldo kharasu phana khanba tamuni nangbo. Chupagi pattabada khallaga lerebadi yararoine. Kari aibu numit chupagi patta wakhalda khallaga lei kaisu haisaba sadana. Hanubi nang ngasi nang nasamdo naru kokumakai phoidatkani ko ai saroklabadi. Ngasaidagi tagyang tabani. Namana pana waraktabagi wangang sangangdo mafamsidadi ngangba yaroi. Aina luna nusina tawre matik nakoine ka mayam hele. Hanubi nangna ai mai papan bayabro. Asi haiduna sensinduna Sakhi masamdo hekta lamduna poi. Hai hingsabi kosabi samsi thadu unya naini nangbo. Karigi naba ha amure engonda horibadi hanubi oirabasu ina thabagi walete. Tanjaduda ibotondo imungdagi thoglai. Iboton mamaga magi nupiga da yengduna. Kaino toisibo. Amure kapsinaduna. Nupa nakoi namasina ibu waraktabi masani aina hairibane. Hai samasibu su poiribane nupa. Ai akogi yum asi leiba ngamaroi. Hai mawsibak ipamda thilo airibasini ai. Iboton mamada yengduna. Ma kagino namong nupida masam phoiribade. Namong nupise set paiba imungi naitongpong sa masana hebase makaurabo. Imahagya tomba imana nangi nupisi sam phoiba natenya. Nangi nupisina imagi samsi phoiribane mase maha taungami apaubi. Mawa moibagi imungi thabaksu tawni khangde chabaga tumbaga tawraga leine. Amure mamit o manawo tawduna aidi kaidobagi imungi thabak tawzaroidoiba. Pharasu patrasu nabi maise laikai sida agunpot sana khwaidagi yamna ulakpi nupini khanglabra. Imungi thabakti imana tawgadaba. Imagi thibongdo aikhoina thaklibani haibase ima kaura malene. Sakhi masanupada saum yengduna atomba
ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯃꯥꯒꯤ ꯊꯤꯕꯣꯡ ꯄꯟꯗꯨꯅ ꯉꯥꯡꯂꯐꯥꯎ ꯅꯪꯅ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯑꯩꯕꯨ ꯇꯨꯃꯤꯟ ꯂꯩꯇ꯭ꯔꯗꯤ ꯀꯩꯗꯧ ꯍꯥꯏꯅꯣ? ꯅꯃꯧꯅ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤ ꯑꯔꯥꯟꯕ ꯌꯥꯎꯔꯒꯦ? ꯏꯃꯥꯕꯨ ꯁꯦꯜ ꯄꯥꯏꯕ ꯅꯃꯧ ꯌꯥꯝ ꯄꯥꯝꯈꯤꯗꯥꯏꯅꯦ? ꯏꯃꯥꯅ ꯏꯇꯩꯃꯕꯨ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯏꯇꯩꯃꯕꯨ ꯑꯣꯠꯄ, ꯅꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯏꯅꯥꯛ ꯈꯨꯟꯕꯤꯁꯤꯅ ꯑꯃꯨꯛ ꯏꯃꯥꯕꯨ ꯑꯣꯠꯄ. ꯆꯦꯡ ꯄꯨꯔꯗꯤ ꯆꯦꯡꯁꯤꯡ, ꯐꯧ ꯄꯨꯔꯗꯤ ꯐꯧꯁꯤꯡ ꯍꯥꯏꯗꯨꯅꯤ. ꯏꯃꯥꯅ ꯇꯧꯕꯅ ꯏꯃꯥꯅ ꯐꯪꯉꯤ ꯍꯥꯏꯕꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯕꯣꯇꯣꯟꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯨꯔꯩꯒꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ. ꯁꯥꯈꯤ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯔꯛꯏ. ꯁꯥꯈꯤ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ. ꯑꯩꯁꯦ ꯀꯌꯥꯗ ꯐꯠꯂꯨꯗ꯭ꯔꯤꯕꯅꯣ. ꯑꯩꯒꯤ ꯏꯃꯧ ꯑꯍꯜ ꯊꯥꯖꯕꯨ ꯑꯩꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥꯗ ꯇꯥꯊꯤ ꯇꯣꯏꯅ ꯇꯧꯕꯤꯈ꯭ꯔꯕ. ꯑꯗꯨꯒ ꯑꯩꯅ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯨꯅ ꯂꯨꯅ ꯆꯥꯅ ꯇꯧꯔꯨꯕ ꯏꯃꯧ ꯑꯁꯤꯅꯗꯤ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏꯒꯨꯝꯅ ꯈꯜꯂꯝꯂꯕ. ꯑꯩꯁꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯄꯤꯛꯂꯨꯔꯕ. ꯁꯤꯕꯗꯁꯨ ꯄꯨꯕ ꯌꯥꯔꯣꯏꯗꯕ ꯁꯅꯥ ꯂꯨꯄꯥ ꯈꯔꯒꯤꯗꯃꯛ ꯏꯃꯧ ꯊꯥꯖꯕꯨ ꯀꯌꯥꯗ ꯊꯤꯅ ꯇꯧꯕꯤꯈꯤꯕ. ꯑꯩ ꯈꯜꯂꯨꯔꯒ ꯑꯩ ꯌꯥꯝ ꯅꯤꯡꯉꯝꯗ꯭ꯔꯦ. ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯏꯃꯧꯗ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ. ꯑꯁꯤ ꯈꯜꯂꯗꯨꯅ ꯁꯥꯈꯤ ꯏꯕꯣꯍꯜꯒ ꯊꯥꯖꯒꯅ ꯂꯩꯔꯤꯕ ꯀꯥꯗꯨꯗ ꯆꯪꯂꯛꯂꯝꯃꯤ. ꯏꯕꯣꯍꯜꯒ ꯊꯥꯖꯒꯗꯤ ꯃꯃꯥ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ. ꯏꯃꯥ, ꯏꯟꯊꯣꯛꯂꯕ ꯅꯆꯥ ꯅꯃꯧꯒꯤ ꯅꯥꯛꯇ ꯉꯁꯤ ꯏꯃꯥꯅ ꯊꯥꯖꯗꯅ ꯆꯪꯉꯛꯏꯁꯤꯕꯨ ꯅꯆꯥꯒ ꯅꯃꯧꯒ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯆꯪꯂꯛꯂꯤꯕ꯭ꯔꯥ? ꯏꯃꯥꯒꯤ ꯑꯆꯧ, ꯏꯃꯥꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯏꯆꯥꯒ ꯏꯃꯧꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯅꯦꯍꯦ. ꯁꯥꯈꯤ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤꯕ ꯊꯥꯖꯗ ꯌꯦꯡꯗꯨꯅ, ꯏꯅꯦꯝꯒꯤ ꯊꯥꯖ, ꯏꯃꯥꯅ ꯏꯃꯧꯒꯤ ꯃꯐꯝꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦꯅꯦꯍꯦ. ꯏꯃꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜꯁꯦ ꯏꯃꯧꯅ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯝꯃꯨ ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ. ꯏꯃꯥ, ꯀꯔꯤꯒꯤ ꯅꯃꯧꯗ ꯑꯗꯨꯝꯅ ꯇꯥꯛꯄꯤꯔꯤꯕꯅꯣ? ꯅꯃꯧꯅ ꯏꯃꯥꯗ ꯁꯥꯎꯅꯤꯡꯕ ꯋꯥꯔꯧꯕ ꯑꯝꯇ ꯂꯩꯇꯦ. ꯅꯃꯧꯅ ꯏꯃꯥꯕꯨ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ. ꯁꯥꯈꯤ ꯃꯃꯧ ꯊꯥꯖꯕꯨ ꯃꯊꯥꯗ ꯀꯣꯟꯗꯨꯅ, ꯏꯅꯦꯝꯒꯤ ꯏꯕꯦꯝꯃ, ꯏꯃꯧꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯦ. ꯇꯥꯟꯖꯥꯗꯨꯗ ꯏꯕꯣꯇꯣꯟꯒ ꯑꯃꯨꯔꯩꯒꯁꯨ ꯆꯪꯂꯛꯏ. ꯏꯕꯣꯇꯣꯟꯅ, ꯏꯃꯥ, ꯅꯍꯥꯟ ꯃꯈꯩ ꯅꯃꯧ ꯑꯇꯣꯝꯕꯤꯒ ꯑꯩꯒꯅ ꯇꯧꯔꯤꯕꯗꯣ ꯏꯃꯥꯕꯨ ꯑꯃꯨꯛꯇꯪ ꯋꯥꯈꯜ ꯇꯥꯍꯟꯒꯦ ꯍꯥꯏꯗꯨꯅ ꯅꯃꯧ ꯑꯇꯣꯝꯕꯤꯒ ꯑꯩꯒ ꯁꯤꯟꯅꯗꯨꯅ ꯇꯧꯕꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯏꯃꯧ ꯑꯇꯣꯝꯕꯤꯒ ꯅꯪꯒ ꯁꯤꯟꯅꯕꯅꯤ ꯍꯥꯏꯕ? ꯑꯃꯨꯔꯩꯅ, ꯏꯃꯥ, ꯃꯣꯏ ꯇꯥꯇꯣꯟꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ. ꯄꯨꯝꯅꯃꯛꯁꯦ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯁꯤꯟꯕꯅꯤ. ꯏꯃꯥ, ꯅꯃꯧꯅ ꯏꯃꯥꯒꯤ ꯃꯐꯝꯗ ꯇꯧꯔꯣꯏꯗꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ, ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯈ꯭ꯔꯦ. ꯃꯗꯨꯒꯤꯗꯃꯛ ꯑꯄꯪꯕꯤ ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯔꯩ ꯃꯅꯦꯝꯒꯤ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯨꯏꯔꯝꯃꯤ. ꯁꯥꯈꯤ ꯃꯥꯁꯨ ꯃꯃꯧꯕꯨ ꯍꯧꯒꯠꯄꯤꯗꯨꯅ, ꯀꯔꯤꯒꯤ ꯏꯃꯧꯅ ꯂꯥꯟꯒꯅꯤ? ꯄꯨꯝꯅꯃꯛꯁꯦ ꯑꯩꯅ ꯑꯍꯦꯟꯕ ꯄꯥꯝꯂꯨꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ. ꯉꯁꯤꯗꯒꯤꯗꯤ ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯦ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯥꯈꯤ ꯋꯥꯈꯜ ꯇꯥꯔꯝꯃꯤ. ꯃꯃꯧ ꯑꯅꯤꯕꯨ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯝꯃꯤ. ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯊꯥꯖꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯄꯣꯛꯂꯝꯃꯤ. ꯑꯃꯨꯔꯩ ꯃꯥꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯄꯣꯛꯂꯝꯃꯤ. ꯁꯥꯈꯤ ꯃꯥꯗꯤ ꯃꯁꯨ ꯑꯅꯤꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯦꯟꯈꯤ. ꯑꯁꯨꯝꯅ ꯁꯥꯈꯤꯒꯤ ꯏꯃꯨꯡꯗꯨ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.